한 마막대다 미리얼 게밍셀 유튜브 채널 시기 마이카이데기 마야모 비가시 NBS네 이곡 노나 따라암 녹시리 마양기 마펌도 구도 땀시나 버기다막다 나시슈 보드네 락시리 야이땀바 하이리버 와리야시기 샤트로코 홍푸음도 슈바샤로가도 와리야시 까리 오이락바 까리 토락바 하이바도 하욱식 마양 뿌나 따미느라가 강미느라시 바우타마야마디 마하기 마나이로이 카라두가 쿨마누와 솜라 샹실락리 샤골 앙오발라이 샤골 마시 나마파인바 마샤 팔라가 짱신크리바도 가다이 와이데부 따람가다바 하이나 마코이디 마마이 마코 강나드리 농슈 마이케야 솜드기 슈 샹실락리 아왕 칼로이나 막 샹실락리 마코이 아마가 옌나이 가다이 와이다 짱크라바노 가다이 와이다 다크라바노 샤골도 하이드나 샤골 아두디 아묵 생망 망나 농오돌라티아 탁 아두다 Masa kharap pai laini ara padagi saur ba kail kai jauduna sadong macet chare hairaga mahakna yengli nok kana ha ai sagol na hausikti makhoi purum thel khulla silak nareda masidi haurak pada ngai bani kari taurak pagi haibadu yengba taredana ha masi pum nok makhoi na di khangdri makhoi khullasi awaba amagi karigumba saihau khaktamak ngairibani haibasi adubu yengba tabani aigi mateng yaudrabani makhoi kayamuk yamna wagi haibadudi masana khangjaragada khanggadabani nakalamaromna kamdauri ahing sabuki matam lantarak pung ani ahong ta silaklaba matam masida sapabado masapum na umang pritpit kari magsing adugi mafam ayama mahang tok kun yengi adu fangba ko mareti mang fangli ba haibabu sidi hidaki mara marung aktani masilda su asumna soli aiba makhoina khangki batara badi hingki gadra haibanida khulaka manina aibu uki ba khangki ba thoklabadi ai shoyina yai tamba khana ba khotna barabu manigi makuta sibatari adoy batarabadi nongalamdai matam siyorakli aina tawthukriba singa sibu khangdinabagidamagta adudi aina kari tawsigi amukpudi loina makabak phumjin khre haibu arapadi uda khangloidra phari sidi dak makhok singa se yungshan na tawthukriba singa sida laite manana yunglaga thamlagi nuga singa sigi nongsu pangba singmaya sida ai amuk ayuk nungthilgi matamda tawba yabra haibadu yengba tabani karibu thoklaga doriba amaiba tole nahak na pauktak piriba sigi matung illuroba aibu awa famda taga doribra ashumna sapa badusu nongaramdai matamasida yamna haina singa sigi maning pangba shomda puren tholdagi uroidaba maongdani mahakna olaga makhatana tawthanabagidamagta siam sakribado nonangan fung tawrak labada purum thel khuladi maklak ningabana haujik phawba kiba hanadri sagoladuna amuk khong makoi khullasi yumlak kairak faw duna amuk selak pugumna tawi karama matamda nomodolatia thakta pairambadagi laima irama khongna tana yaurakibano haibadu khangodi makhoi masel amaga tu khyau sungna lirung tenjai timen ta namna paidandra sagola sina kadai waidagi khonjel tarak libano haina mai khawang khangna senari nipi angang singdi yunggi manungna loinamak thonglon silaga laheli nipa ngaktanani khawang senari basi Pautamaina, so Tiamadi inaulanam, Kalinwasi Tori Basibo, I quite show in a coolasi, Momuril Tarkabatari, Nongding Alakadori, Angana Wahne, Kingarpaga, Karita without no hybrid Kangasitu, Ada, Ango, Karigo Mama Mangal Nine Silivasi, Masigi Kungulio, in I shall make a show silo. Haitan Makoi Pautamaina Uriba, Nonko Mike Shumtam, Yunkaya, Lairibadugi Mark Sindra Tanri, Makoi Nek Yorpaga Amuk Mang, machining a side Makoi the Tower Ribasi, Makoi Shukari, Haigadabano, Taugadabano Tafung country. Assume na mayam do laknaringay, nongan kiba kangodi. Nong mapungpa ng ngalari bakana sidadi, sagogi makol takidi, yumlak kairakta, chien bagi, konging kongmang kudruk tobugi makol fawba, karishu takidi. Nipa singa do humang anapi pri shona, haka lamna, masida famna makoy, kulay singa to na laymay di yung sen maduda po siya na, wana po tanaraga layri, yumlak kairak marak asida. Ngaki matunda, Korohan mamahaksu kingar kiba kangodi kael kai jaudu sulam ni yeng lamadagi nung samahang na thorak lamatamda mamang singa swamda amuk hankri aduga singa dugi masiyamada mahang na sana na bagi satan bahawkri
Shumna laring Pitru adu Kulak Pishimlagi Mayumdagi Tong Hang Tokle Hairaga Pansong Turei Uri Niba Kayana Shumang Sigi Masida Lairam Liba Asi Kakda Sunatana Yum Tang Nariba Atoba Yum Singi Marak Marakta Niba Sing Duna Tata Dana Kulaina Sengak Oirig Ngak na Laina Basukongaini Pitru Ning Shashor Asangam Hondoi Ay na di pa na hay siya bani. Ay makoy galoy na tunay lagi hay na ado po yadra banina. Ay bungarang ahing yung pautin virak labanin hausik ti karisari. Ay natana sama yung yabang ngamgada ba miyoy kanasyo laite. Madugilay sa wal hay badugo tsetsa. Narang ni mahang na kazik laksya kito na ay bumaki kongwang animag na kautora kibani. Handag muka kudong siya panglabadi. Mahak matiktok na laknagi. Mamayedo payri hayrag uru lain. Laktrabulangi kangani na lay sagon. Ay si kanano kang daba sarada na hayrag makut kubaka do prok pudoi. Majaru do imongdagi thorak ni hayrag. Masyani pagi manado layraga singkali. Masyani pado kuning kangaga. Makul ani magtura mamagi makul ado paisali. Ima nang natawri ba sibu karino yamna naye ima tado haybani. Ay na nangona kari haybani. Nang nahuksing na silda son kibado bu karino. Ima na yada ba tabak na matung manaw tawkigadra hayo tawkigadra hayo. Ima, ay matung manaw amuk hana tawjero sinda sungang jero ay ginapay ba simatang di tadok piyo ima. Karigi na nalay ba tadok pa? Ngarang su ay niyada na nahaksat kiba natro. Ay di kaya dawa na layure. Nahaki mama pau tama yasina mabuksil sauja bagi nahak yung pau wakal wang na nahak tarik ta na tilak kiba natro. Hantak mukihek yung masitadok na imagin inaktagin na haksat ka ba ay nakailobagi yung nakong nakutkaran talaga ising tatadara natulado pungay pugata bani. Ima ay tawjarori hay bani ima ay ko ima sima lauram laga anganga si imong asum na sangkri. Noong na mapungpanan nga naraglaban nung sana kayak naraga sarap matamasida ni pa sing wawa doon yung nakayak kapotharan ba singa do fuk hagot naraga masama-sagi mayum na siyang nakiraming. Nupiang ang singdi kara makhairi ahong narabasu anamanadi hausik pawo yung himapal pawo tolak na dabasu yauri bani ngarang tau kibado kira dun. Nakalamarom na nakamdauri nung sana yak na sarak na bakanda ngawro na bisagol takadugi tong lak lilia palay na kadaywa pa yorak laba. Ihang laba uwas amat udra ba lamle lamhang ngak to oy na tawra ba mafam asang ba amakakta ni lalak liba. Mayombi, maki masapong na magfi na kumzali nung sagi may ngal fangdo na ba ni Haida maki sagol ngawro na biya dusu aray bitado na silri ba ni mafamasi asuki matik lapa mafamamadi mayombi mafamdadi oylari ahan maset pag oy ba ni kaya miyam nung wali bagay na ngawro na binahag ko mafamasi di yam na dilap kre ay ko isana kulado ba di ngarang ahing saboki matamdagi liya pala ito na pothata na lakabo kumde ado mag amuk kongak panat na mahaki thawom thokpa chenmam thokpa seli ngawru na biedo mayom biedo matang asida wakhala makhak ningsingai mahak na nahanwai singnung manungda mathanda ta chattuna maran laijarakhiba amadi ishagol ge mapiedo ga karam na thengnarakhi ge haibagi wakhal ningsingat ningsingdo bada mamit oi thangbadagi mapi tai masilda su amuk asumna soli unthokpa ni dako aigi ita thajana pokriba aigi isagol aduna karam na tawram gaduriba aduga sapaba nahang na pukriba isagol aduna karam tawram gaduriba no ay kangini makoy tarok niko aigi ipamda isagol mapiya aduna sinabiram kiba mama aduna aigi damak thawai thakrabasu masa singa sigillikul kaya adwana aina singnung manung kaya phawraga lirikhiba makhoi ga torot khundana na loina na bakho na bada ai thawai kubak ta khamnalga lanting na kiban adubu hausikti aigi phamda ani khang ngai hauri pare masina masi oiri hairaga Paniyamni yang na tawi sagolasi nung sana yang na sarabasu isa sida asabagi masabo amata faudi haywani nung siti saum na humada isa si adam tayeng butambangami isagon soire ngawru nabi nahakse ay isagon ga kenaba amata laite dako laymay lamdana nahak na toiba malang pa na isagon na toiba sagoladasu mayado kathok na matin oro tarabani asabado mahaki mafamnadi fawbugum na tawon miku khara sum na tawre hairaga numit yongba pung barogi pung pamyor labakanda
ꯌꯧꯔꯛꯂꯤ ꯃꯐꯝ ꯑꯃ ꯁꯅꯥ ꯀꯣꯅꯨꯡ ꯆꯥꯎꯅ ꯁꯅꯥꯊꯣꯡ ꯐꯥꯠꯂꯒ ꯂꯩꯔꯤꯕ ꯃꯐꯝ ꯅꯛꯁꯤꯜꯂꯛꯂꯤ ꯑꯁꯨꯝ ꯁꯒꯣꯜ ꯑꯗꯨꯅ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄꯗ ꯅꯤꯡꯁꯥꯁ꯭ꯋꯔ ꯃꯄꯤ ꯍꯣꯅ ꯍꯧꯅꯁꯨ ꯈꯣꯡꯏ ꯃꯥꯌꯣꯝꯕꯤ ꯑꯁꯤꯗ ꯀꯨꯝꯊꯔꯣ ꯁꯅꯥꯊꯣꯡ ꯑꯁꯤ ꯊꯤꯜꯂꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯤ ꯉꯁꯤꯗꯤ ꯁꯅꯥꯊꯣꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯅꯥꯏꯔꯣꯏꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤ ꯃꯥꯅꯤ ꯌꯧꯔꯛꯂꯤꯕꯁꯤ ꯂꯥꯏ ꯄꯥꯔꯤꯒꯤ ꯃꯈꯨꯜ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯗꯨꯅꯤ ꯍꯧꯖꯤꯛꯇꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯣꯏꯅ ꯁꯅꯥ ꯂꯟꯃꯟꯒ ꯆꯥꯎꯅ ꯐꯥꯠꯂꯒ ꯂꯩꯈꯤꯕꯅꯅꯤ ꯃꯍꯥꯛ ꯅꯨꯃꯤꯠ ꯁꯤꯡꯃꯨꯡ ꯀꯌꯥꯅꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯆꯤꯡꯒꯣꯏ ꯈꯨꯜ ꯑꯗꯨꯗ ꯍꯟꯗ꯭ꯔꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯃꯍꯥꯛ ꯂꯩꯔꯤ ꯐꯪ ꯂꯥꯎꯅ ꯆꯣꯡꯊꯔꯛꯂꯤ ꯉꯧꯔꯨꯅꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯑꯗꯨꯒ ꯁꯅꯥꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯦ ꯍꯥꯏꯔꯒ ꯃꯈꯨꯠ ꯈꯨꯇꯨꯝ ꯑꯗꯨꯅ ꯗꯝ ꯌꯩꯔꯤ ꯊꯣꯡ ꯑꯁꯤꯕꯨ ꯍꯥꯡꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥꯌꯣꯝꯕꯤ ꯅꯤꯡꯁꯥꯁ꯭ꯋꯔ ꯃꯄꯤ ꯍꯣꯜꯂꯕꯅꯤ ꯑꯇꯣꯡꯕ ꯃꯍꯥꯛꯅꯕꯨ ꯍꯦꯟꯅ ꯋꯥꯏ ꯍꯥꯏꯕꯗꯨꯅꯤ ꯇꯧꯔꯤꯕ ꯁꯨꯝꯅ ꯇꯧꯔꯤꯉꯩ ꯁꯅꯥꯊꯣꯡ ꯑꯗꯨ ꯃꯀꯣꯜ ꯊꯣꯛꯄ ꯃꯈꯩ ꯀꯦ ꯍꯥꯏꯗꯨꯅ ꯍꯥꯡꯇꯣꯛꯂꯛꯂꯝꯃꯤ ꯎꯔꯦ ꯍꯥꯡꯗꯣꯔꯛꯄꯒ ꯃꯅꯥꯏꯔꯣꯏꯕ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯄꯔꯦꯡ ꯁꯥꯅ ꯃꯗꯨꯒꯤ ꯃꯌꯥꯏꯗ ꯂꯥꯏ ꯄꯔꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯂꯥꯏ ꯄꯔꯤꯒꯤ ꯃꯁꯛ ꯃꯑꯣꯡ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯖꯊꯣꯛꯄ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯏꯕꯨꯡ ꯂꯥꯏ ꯄꯥꯔꯤ ꯍꯥꯏꯕꯗꯨ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯑꯩ ꯂꯥꯏꯉꯝꯒꯤ ꯃꯆꯜ ꯅꯨꯄꯤꯅꯤ ꯀꯔꯤꯒꯨꯝꯕ ꯁꯦꯕꯥ ꯑꯃꯈꯛ ꯄꯤꯕ ꯂꯥꯛꯈꯤꯕꯅꯤ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯁꯤꯁꯨ ꯊꯧꯔꯦꯜ ꯑꯃꯅ ꯁꯦꯠꯄ ꯐꯤꯖꯣꯜ ꯁꯅꯥꯒꯤ ꯂꯩꯇꯦꯡ ꯑꯣꯏꯔꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯑꯩꯅ ꯍꯪꯂꯤꯕꯁꯤ ꯈꯨꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯆꯪꯕꯤꯔꯛꯑꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯔꯥꯝ ꯑꯣ ꯃꯈꯨꯠꯁꯤꯡ ꯑꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯊꯤꯟꯅ ꯃꯔꯥꯏ ꯂꯨꯛꯅ ꯂꯨꯛꯊꯗꯨꯅ ꯃꯁꯥꯗꯣ ꯍꯥꯏꯔꯞ ꯅꯣꯟꯊꯗꯨꯅ ꯃꯥꯌꯣꯝꯕꯤ ꯑꯁꯤꯕꯨ ꯇꯔꯥꯝ ꯑꯣꯛꯂꯤ ꯂꯥꯏ ꯄꯔꯤꯒ ꯁꯛꯃꯥꯟꯅꯕꯗꯨꯅ ꯆꯨꯝꯅ ꯂꯦꯞꯂꯝꯂꯦ ꯍꯥꯏꯔꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯏꯌꯥꯝꯕ ꯂꯥꯏ ꯄꯔꯤꯕꯨ ꯎꯅꯕꯤꯕ ꯂꯥꯛꯄ꯭ꯔꯥ ꯆꯪꯕꯤꯔꯣ ꯑꯁꯣꯝꯗ ꯃꯗꯨ ꯇꯥꯕꯗ ꯉꯛꯈ꯭ꯔꯤ ꯃꯥꯃ ꯂꯃꯩꯇꯣꯟꯅ ꯃꯪꯇꯥꯛꯇ ꯇꯥꯛꯄꯤ ꯍꯥꯏꯈꯤꯕ ꯂꯥꯏ ꯄꯔꯤꯒ ꯁꯛꯃꯥꯟꯅꯩ ꯍꯥꯏꯕꯗꯣ ꯃꯁꯤ ꯑꯣꯏꯔꯝꯕꯗꯥꯏ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯍꯥꯏꯗꯨꯅꯁꯨ ꯄꯜꯂꯤ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯃꯍꯥꯛꯅ ꯆꯥꯔꯤꯕꯁꯤꯗꯤ ꯃꯄꯨꯡ ꯐꯥꯅ ꯅꯤꯡꯊꯧ ꯑꯃꯅ ꯁꯦꯠꯀꯗꯕ ꯐꯤꯖꯣꯜꯅꯤ ꯃꯈꯥ ꯇꯥꯔꯨꯗꯤ ꯃꯍꯥꯛꯁꯨ ꯄ꯭ꯔꯞ ꯆꯪꯏ ꯂꯥꯏ ꯄꯔꯤ ꯑꯗꯣ ꯁꯅꯥ ꯐꯝꯕꯥꯜ ꯊꯛꯇ ꯉꯥꯟꯊꯣꯏꯔꯒ ꯂꯩꯔꯝꯃꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗꯤ ꯇꯥꯏꯐꯦꯠ ꯇꯥꯕꯒꯨꯝꯅ ꯇꯧꯏ ꯃꯥꯌꯣꯝꯕꯤ ꯄ꯭ꯔꯞ ꯆꯪꯉꯛꯂꯒ ꯂꯥꯏ ꯄꯔꯤꯒꯤ ꯃꯃꯥꯡꯗ ꯈꯨꯗ ꯀꯨꯜꯂꯒ ꯃꯀꯣꯛ ꯅꯣꯂꯨꯛꯅ ꯃꯍꯥꯛꯅ ꯇꯝꯒꯗꯕ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯖꯔꯤ ꯂꯥꯏ ꯄꯔꯤꯗ ꯂꯥꯏ ꯄꯔꯤꯅ ꯀꯔꯤ ꯍꯥꯏꯕ ꯅꯪꯕꯨ ꯂꯥꯏꯉꯝꯒꯤ ꯃꯆꯜ ꯅꯨꯄꯤꯅ ꯍꯥꯏꯕ ꯑꯩꯗꯤ ꯅꯤꯡꯁꯤꯡꯐꯝ ꯊꯣꯛꯎꯗ꯭ꯔꯦꯗꯅ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ ꯑꯩꯗꯤ ꯃꯪꯂ ꯇꯥꯏꯕꯪꯂ ꯋꯥꯈꯜ ꯑꯃꯗ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯑꯁꯦꯡꯕꯅꯤ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯏꯕꯨꯡ ꯂꯥꯏꯉꯝꯕꯨ ꯑꯋꯥꯐꯝꯗ ꯇꯥꯔꯦ ꯅꯣꯡꯆꯨꯞꯁꯤꯡ ꯃꯥꯏꯀꯩ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯤꯟꯃꯨ ꯂꯩꯃꯨ ꯀꯌꯥꯅ ꯀꯔꯤꯒꯨꯝꯕ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ ꯃꯁꯤꯕꯨ ꯏꯕꯨꯡ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯕꯨꯡ ꯂꯥꯏꯉꯝ ꯑꯃꯨꯛ ꯍꯟꯅ ꯃꯤꯔꯝꯂꯦꯅ ꯁꯤꯗ ꯄꯨꯊꯣꯔꯛꯄ ꯁꯥꯐꯣꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯅ ꯑꯃꯥꯏꯕꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯅꯆꯜꯅ ꯀꯧꯕ ꯂꯥꯛꯈꯤꯕꯅꯤꯗꯣ ꯈꯨꯏꯈꯥꯂꯦꯟ ꯇꯥꯕꯤꯒꯅꯨꯗꯣ ꯏꯅꯤꯡꯊꯧ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯃꯔꯨꯞ ꯂꯥꯏꯉꯝꯕꯨ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯔꯦ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯅꯍꯥꯛ ꯂꯥꯏꯉꯝꯒꯤ ꯃꯆꯜ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯕꯁꯨ ꯉꯝꯗꯦ ꯅꯍꯥꯛꯅ ꯃꯇꯥꯡ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯂꯧꯔꯦ ꯍꯥꯏꯔꯒ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯈꯨꯗꯨꯝ ꯆꯟꯅ ꯅꯤꯡꯊꯧꯔꯦꯟꯕ ꯑꯩꯒꯤ ꯐꯝ ꯑꯁꯤꯕꯨ ꯃꯨꯜꯂꯒ ꯅꯍꯥꯛꯅ ꯄꯥꯟꯕ ꯄꯥꯝꯂꯤꯕꯒꯤ ꯅꯠꯇ꯭ꯔ ꯅꯍꯥꯛꯅ ꯆꯪꯂꯤꯕꯁꯤ ꯍꯥꯏꯌꯨ ꯅꯠꯇꯦ ꯑꯩ ꯃꯥꯌꯣꯝꯕꯤ ꯀꯧꯏ ꯑꯩ ꯂꯥꯏꯉꯝꯒꯤ ꯃꯆꯜ ꯅꯨꯄꯤꯅꯤ ꯀꯔꯤ ꯂꯥꯏꯉꯝꯒꯤꯗꯤ ꯃꯁꯥ ꯃꯊꯟꯇ ꯄꯣꯛꯄꯅꯤ ꯀꯅꯥꯁꯨ ꯌꯥꯎꯗꯦ ꯍꯣꯏ ꯃꯍꯥꯛꯀꯤ ꯑꯌꯣꯛꯄ ꯃꯅꯤ ꯀꯧꯕ ꯑꯃꯈꯛꯇꯤ ꯂꯩ ꯑꯗꯨꯒ ꯑꯇꯩ ꯂꯩꯇꯦ ꯂꯥꯏ ꯄꯔꯤ ꯆꯥꯅꯃꯛꯀꯤ ꯀꯥꯎꯔꯔꯕꯅꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯂꯥꯏꯉꯝꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯥꯏꯉꯝꯅꯁꯨ ꯃꯥꯌꯣꯝꯕꯒꯤ ꯃꯔꯝꯗ ꯇꯠꯇꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯍꯥꯏꯈꯤꯕꯅꯤ ꯃꯆꯜ ꯅꯨꯄꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯄꯥꯝꯃꯤ ꯂꯤꯔꯨꯈꯤꯅꯤ ꯅꯣꯡꯃꯗꯤ ꯍꯥꯏꯗꯅ ꯑꯗꯨ ꯃꯍꯥꯛꯅ ꯀꯥꯎꯖꯟ ꯊꯤꯗꯨꯅ ꯀꯥꯎꯔꯕ ꯑꯣꯏꯔꯤ ꯃꯥꯌꯣꯝꯕꯤ ꯂꯥꯏꯉꯝꯒꯤ ꯃꯆꯜ ꯅꯨꯄꯤꯅꯤ ꯂꯥꯏꯉꯝꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯥꯏꯔꯕꯁꯨ ꯂꯥꯏ ꯄꯔꯤ ꯃꯊꯨꯟꯗ ꯐꯥꯎꯕ ꯍꯥꯞꯄꯤꯗ꯭ꯔꯤ ꯀꯅꯥ ꯂꯩ ꯑꯩꯒꯤ ꯃꯔꯨꯞ ꯂꯥꯏꯉꯝꯕꯨ ꯃꯤꯡꯆꯠ ꯊꯤꯅꯕ ꯍꯣꯠꯅꯔꯤꯕ ꯇꯝꯕ ꯑꯣꯏꯕꯤ ꯍꯤꯡꯆꯥꯕꯤꯅ ꯂꯪꯉꯣ ꯂꯪꯗꯥꯏ ꯂꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯕꯁꯤ ꯃꯍꯥꯛ ꯃꯁꯤ ꯑꯃꯗ ꯊꯩꯔꯒ ꯊꯝꯈꯣ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯕꯨꯁꯨ ꯊꯥꯗꯣꯛꯈꯤꯅꯨ ꯑꯁꯦꯡꯕꯗꯨ ꯈꯪꯂꯕ ꯀꯥꯟꯗ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯃꯍꯥꯛꯄꯨ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯀꯅꯥ ꯂꯩ ꯆꯦꯟꯁꯤꯜꯂꯛꯏ ꯂꯥꯏ ꯄꯔꯤꯒ ꯆꯞ ꯃꯥꯟꯅꯕ ꯃꯅꯥꯎ ꯅꯤꯄꯥꯅꯤ ꯍꯥꯏꯔꯤꯕꯗꯨꯁꯨ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯇꯪ ꯄꯩꯔꯞꯅ ꯅꯣꯛꯂꯦ ꯍꯥꯏꯔꯒ ꯃꯥꯌꯣꯝꯕꯤ ꯑꯁꯤꯕꯨ ꯑꯇꯣꯞꯄ ꯃꯅꯥꯏꯔꯣꯏꯁꯤꯡꯒ ꯄꯥꯅꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯃꯥꯌꯣꯝꯕꯤꯗꯨꯅ ꯐꯅ ꯀꯟꯅ ꯂꯥꯎꯏ ꯍꯥꯏꯔꯤ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨꯕꯨ ꯇꯥꯁꯤꯟꯅꯈꯤꯗꯦ ꯇꯥꯁꯤꯜꯂꯨꯗꯦ ꯂꯥꯏ ꯄꯔꯤ ꯑꯁꯤꯅ
ꯑꯣꯟꯊꯣꯛꯄ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯍꯤꯡꯁꯥꯕꯤꯅ ꯂꯥꯡꯑꯣꯜ ꯂꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯑꯁꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯕꯁꯤꯅ ꯁꯅꯥꯀꯣꯅꯨꯡ ꯑꯁꯤꯗ ꯂꯦꯡꯁꯤꯜꯂꯒ ꯏꯇꯥꯎ ꯂꯥꯏꯉꯝꯒꯤ ꯃꯆꯜ ꯅꯨꯄꯤꯅꯦꯅ ꯍꯦꯛꯇ ꯍꯥꯏꯕ ꯃꯋꯥ ꯂꯧꯗꯦ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯑꯩꯅ ꯑꯁꯦꯡꯕꯗꯣ ꯈꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯐꯥꯔꯒ ꯊꯝꯒꯗꯕꯅꯤ ꯇꯁꯦꯡꯅꯃꯛ ꯂꯥꯏ ꯄꯔꯤ ꯍꯧꯖꯤꯛꯇꯤ ꯃꯁꯥꯁꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯄꯜꯇꯅ ꯌꯣꯝꯂꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒꯤ ꯃꯅꯥꯎ ꯅꯤꯄꯥ ꯁꯛꯃꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯅ ꯃꯍꯥꯛꯄꯨ ꯊꯃꯥꯏ ꯁꯟꯈ꯭ꯔꯕꯅꯤ ꯑꯁꯝꯕ ꯅꯠꯇꯦ ꯃꯅꯥꯎ ꯅꯤꯄꯥ ꯁꯛꯂꯣꯜ ꯂꯥꯡꯂꯒ ꯃꯅꯥꯎ ꯅꯤꯄꯥꯒꯤ ꯋꯥꯔꯤ ꯂꯤꯀꯨꯜ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯁꯤ ꯑꯗꯨꯕꯨ ꯂꯥꯏ ꯄꯔꯤ ꯑꯔꯥꯏꯕ ꯃꯤꯗꯤ ꯅꯠꯇꯦ ꯃꯍꯥꯛꯅꯁꯨ ꯈꯪꯏ ꯃꯍꯥꯛꯀꯤ ꯃꯄꯥꯗꯤ ꯄꯥꯡꯒꯟꯕ ꯅꯠꯇꯦ ꯂꯩ ꯄꯥꯏꯕ ꯃꯤꯍꯤꯡꯂꯦꯟ ꯊꯋꯥꯏꯖ ꯄꯥꯡꯊꯣꯏꯕ ꯈꯣꯌꯨꯝ ꯂꯥꯏ ꯑꯗꯨꯅꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯏ ꯑꯗꯨꯒ ꯃꯍꯥꯛꯀ ꯁꯛꯃꯥꯟꯅꯅ ꯂꯥꯛꯂꯤꯕꯁꯤꯅ ꯄꯥꯡꯒꯟꯕꯒꯤ ꯃꯆꯥꯅꯦꯗꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯍꯥꯏꯈꯤꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯍꯥꯛꯁꯨ ꯆꯤꯡꯅꯕ ꯑꯃ ꯂꯩꯕꯅ ꯍꯧꯖꯤꯛ ꯈꯣꯡꯐꯝ ꯁꯦꯠꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯁꯥꯅ ꯈꯪꯖꯗꯕ ꯑꯃꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯕꯨꯗꯤ ꯃꯔꯧꯁꯤꯡ ꯁꯣꯝꯖꯤꯜꯂꯛꯇꯨꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯆꯥ ꯂꯥꯏꯉꯝꯒꯤ ꯄꯣꯛꯃꯤꯟꯅꯗ꯭ꯔꯕꯁꯨ ꯃꯆꯜꯃꯛꯅꯤ ꯈꯟꯕ ꯑꯃ ꯂꯩꯈꯤ ꯍꯥꯏꯕꯗꯨꯃ ꯅꯤꯡꯁꯤꯡꯕ ꯉꯝꯗ ꯃꯌꯣꯝꯕꯤ ꯑꯁꯤꯗ ꯌꯦꯛꯅꯕ ꯍꯤꯡꯁꯥ ꯌꯩꯇꯝꯅ ꯂꯪꯉꯣ ꯂꯪꯗꯥꯏ ꯂꯧꯔꯒ ꯆꯪꯂꯛꯄ ꯑꯃꯒꯨꯝꯅ ꯃꯍꯥꯛꯅ ꯇꯥꯊꯤꯕ ꯈꯣꯟꯗꯥ ꯂꯣꯛꯇꯥ ꯀꯌꯥ ꯑꯃꯗꯤ ꯁꯤꯖꯤꯟꯅꯔꯝꯃꯤ ꯃꯇꯝꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤꯁꯨ ꯆꯪꯂꯛꯀꯗꯧꯔꯤ ꯅꯨꯃꯤꯠ ꯃꯌꯨꯝꯗ ꯆꯪꯒꯗꯕꯒꯤ ꯊꯔꯥꯛ ꯌꯥꯟꯗꯨꯅ ꯂꯩꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯨꯔꯨꯝ ꯊꯦꯜꯈꯣꯜꯗꯅꯤ ꯀꯝꯗꯧꯔꯤꯕꯁꯤꯗꯅ ꯅꯤꯄꯥ ꯅꯍꯥꯁꯤꯡ ꯑꯗꯣ ꯃꯁꯥꯗꯣ ꯈꯔ ꯃꯈꯩꯗꯤ ꯁꯣꯛꯊꯔꯤ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯗ ꯈꯩ ꯈꯥ ꯑꯋꯥꯡ ꯆꯦꯟꯕꯅꯤꯅ ꯇꯨꯝꯂꯕꯁꯨ ꯃꯤꯀꯞ ꯈꯔ ꯇꯨꯝꯕꯅꯗꯤ ꯀꯩꯗꯧꯔꯒꯅꯤ ꯑꯍꯤꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯃ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯃꯈꯣꯏꯗꯤ ꯑꯀꯤꯕꯅ ꯃꯁꯥꯗ ꯊꯨꯝꯍꯠꯂꯕꯅꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯅ ꯊꯤꯕ ꯌꯥꯕ ꯄꯥꯝꯕꯩ ꯀꯌꯥ ꯊꯤꯔꯕꯁꯨ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯕ ꯂꯥꯏ ꯁꯒꯣꯜ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯗꯨꯗ ꯃꯈꯣꯏ ꯁꯥꯡ ꯃꯌꯨꯡ ꯌꯥꯕ ꯉꯝꯗꯦ ꯄꯥꯎꯊꯥꯃꯩꯅ ꯑꯁꯨꯝꯅ ꯅꯤꯄꯥꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯗ꯭ꯔꯤꯉꯩ ꯌꯥꯝꯅ ꯇꯍꯥꯅꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯈꯨꯜ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯑꯩꯈꯣꯏ ꯁꯪꯂꯔꯣꯏꯁꯤ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯈꯨꯜꯂꯛ ꯌꯨꯝꯂꯛꯇ ꯂꯩꯔꯔꯣꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ ꯇꯥꯗ ꯄꯥꯎꯊꯥꯃꯩ ꯆꯣꯊꯤ ꯑꯃꯗꯤ ꯂꯥꯡꯉꯝꯅ ꯍꯥꯏꯔꯛꯄꯅꯤ ꯄꯥꯎꯊꯥꯃꯩꯅ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯦ ꯍꯥꯏꯔꯒ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯍꯥꯟꯅ ꯇꯥꯛꯀꯣ ꯅꯨꯃꯤꯠꯁꯨ ꯃꯌꯨꯝꯗ ꯆꯪꯈꯤꯒꯗꯧꯔꯤ ꯅꯨꯃꯤꯠꯅ ꯃꯌꯨꯝꯗ ꯆꯪꯗ꯭ꯔꯤꯉꯩꯗ ꯏꯁꯥꯒꯤ ꯌꯨꯝꯗ ꯆꯪꯂꯒ ꯊꯣꯡꯒꯤ ꯄꯣꯔꯣꯟ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯣꯊꯥꯅꯕꯅ ꯐꯒꯅꯤ ꯑꯩꯈꯣꯏꯅꯁꯨ ꯉꯔꯥꯡ ꯃꯃꯨꯠꯁꯤꯡꯅ ꯈꯪꯈ꯭ꯔꯤ ꯂꯥꯏ ꯁꯒꯣꯜ ꯃꯁꯤꯅ ꯃꯔꯥꯏꯕꯛꯇ ꯊꯤꯟꯒꯠꯄꯗꯣ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯂꯥꯛꯅꯕ ꯉꯝꯂꯣꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯎꯈ꯭ꯔꯕꯅꯤ ꯈꯪꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯐꯅ ꯇꯥꯟꯅꯔꯕꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯅ ꯊꯥꯗꯅ ꯇꯦꯟꯗꯝꯂꯕꯁꯨ ꯇꯤꯃꯦꯟꯇꯥ ꯂꯪꯁꯤꯜꯂꯕꯁꯨ ꯃꯉꯣꯟꯗ ꯄꯥꯟꯕ ꯉꯝꯗꯦ ꯃꯗꯨꯃꯛꯅ ꯑꯩꯈꯣꯏ ꯆꯦꯛꯁꯤꯜꯅ ꯏꯁꯥꯒꯤ ꯌꯨꯝꯗ ꯂꯩꯕꯅ ꯐꯒꯅꯤ ꯍꯌꯦꯡ ꯏꯅꯨꯡ ꯇꯩꯅ ꯉꯥꯜꯂꯕ ꯀꯥꯟꯗ ꯀꯔꯤꯒꯨꯝꯕ ꯂꯨꯔꯕ ꯃꯤꯐꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯁꯤ ꯃꯁꯨꯝꯅ ꯁꯨꯝ ꯈꯨꯜ ꯑꯁꯤ ꯇꯧꯗꯨꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯉꯁꯤꯒꯤꯗꯤ ꯄꯥꯡꯅꯕ ꯏꯁꯥꯒꯤ ꯌꯨꯝꯗ ꯆꯪꯁꯤꯜꯂꯦ ꯍꯥꯏꯔꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯦꯛꯁꯤꯟꯅ ꯂꯩꯔꯁꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯉꯥꯡꯇ ꯑꯣꯏꯔꯕꯁꯨ ꯅꯤꯄꯥ ꯑꯣꯏꯔꯕꯁꯨ ꯌꯨꯝꯒꯤ ꯃꯄꯥꯜꯗ ꯑꯃꯠꯇ ꯊꯣꯛꯂꯛꯄ ꯌꯥꯔꯤ ꯐꯅ ꯁꯛꯈꯪ ꯃꯥꯏꯈꯪꯂꯕꯅ ꯀꯧꯔꯔꯕꯁꯨ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏꯗꯧꯕꯅꯤ ꯃꯁꯥꯅ ꯊꯣꯛꯂꯨꯕꯗꯨꯗꯤ ꯃꯁꯥꯒꯤ ꯗꯥꯏꯇ ꯄꯨꯖꯒꯗꯕꯅꯤ ꯃꯁꯤꯗ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔꯁꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯑꯃꯒ ꯌꯦꯡꯅꯔꯤ ꯑꯀꯩ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯄꯥꯎꯊꯥꯃꯩꯅ ꯈꯪꯂꯧ ꯂꯧꯔꯛꯂꯝꯃꯤ ꯃꯌꯥꯝ ꯌꯨꯝꯗ ꯆꯪꯕꯤꯔꯣ ꯅꯨꯃꯤꯠ ꯃꯌꯨꯝꯗ ꯆꯪꯈꯤꯒꯗꯧꯔꯦ ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯌꯨꯝꯗ ꯆꯪꯁꯤꯟꯅꯕꯤꯔꯣ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯤꯄꯥ ꯅꯍꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯃꯔꯤ ꯃꯌꯨꯝꯗ ꯆꯪꯁꯤꯟꯅꯈꯤꯔꯝꯃꯤ ꯁꯨꯝꯅꯇꯪꯒꯤ ꯁꯣꯊꯦ ꯂꯥꯡꯉꯝꯗꯤ ꯄꯥꯎꯊꯥꯃꯩꯒꯤ ꯌꯨꯝꯒꯤ ꯃꯪꯒꯣꯜ ꯑꯁꯤꯗ ꯂꯩꯔꯤ ꯁꯣꯊꯦꯅ ꯇꯥꯗ ꯄꯥꯎꯊꯥꯃꯩꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯃꯥꯌꯣꯛꯅꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯇꯥꯗꯅ ꯎꯕꯤꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯂꯥꯡꯉꯝꯅꯁꯨ ꯇꯥꯗ ꯄꯥꯎꯊꯥꯃꯩ ꯑꯁꯤꯒꯨꯝꯕ ꯂꯨꯔꯕ ꯐꯤꯕꯝ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯂꯨꯒꯅꯤ ꯉꯔꯥꯡꯒꯤꯁꯨ ꯉꯔꯥꯡ ꯑꯣꯏꯅ ꯑꯗꯨꯃꯛ ꯌꯨꯝꯒꯤ ꯃꯄꯥꯜꯗ ꯂꯩꯅ ꯑꯩꯈꯣꯏ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯌꯨꯝꯁꯤꯡ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯁꯪꯕ ꯇꯥꯔꯒꯅ ꯍꯦꯟꯅ ꯁꯥꯐꯒꯗꯕꯅꯤ ꯄꯥꯎꯊꯥꯃꯩꯅ ꯏꯅꯧ ꯑꯅꯤꯃꯛ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯇꯪꯗꯤ ꯉꯁꯤꯃꯛꯀꯤ ꯑꯣꯏꯅ ꯌꯥꯎ ꯑꯩꯈꯣꯏꯅ ꯌꯨꯝꯒꯤ ꯃꯄꯥꯜꯗ ꯂꯩꯅ ꯁꯪꯕ ꯍꯥꯏꯕꯗꯨꯃꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯒꯤ ꯃꯁꯛ ꯑꯣꯏꯔꯛꯀꯅꯤ ꯁꯥ ꯀꯩ ꯆꯪꯂꯛꯂꯦ ꯍꯥꯏꯗꯅ ꯇꯥꯜꯂꯒ ꯍꯥꯠꯀꯗꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯂꯪꯒꯗꯕ ꯀꯥꯞꯀꯗꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯗꯤ ꯃꯉꯣꯟꯗ ꯃꯊꯨꯟꯗ ꯐꯥꯎꯕ ꯍꯥꯞꯄꯤꯗꯦ ꯈꯖꯤꯛꯇ ꯐꯥꯎꯕ ꯊꯦꯡꯕ ꯈꯣꯠꯄ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯌꯨꯝꯗ ꯑꯍꯤꯡ ꯑꯁꯤ ꯌꯥꯔꯤꯛ ꯂꯩꯅꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯝꯕꯤ ꯑꯃꯗꯤ ꯑꯣꯏꯔꯒꯅꯤ ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯋꯥꯔꯧꯒꯅꯨ ꯃꯁꯤꯅ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯄꯥꯝꯕꯩ ꯂꯩꯇꯦ ꯆꯠꯂꯨ ꯁꯒꯣꯜꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤꯅꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯍꯥꯏꯔꯒ ꯄꯥꯎꯊꯥꯃꯩꯅ ꯃꯈꯣꯏ ꯅꯥꯎꯅꯤꯄꯥ ꯑꯅꯤꯗꯨ ꯂꯥꯛꯇꯅ ꯏꯟꯈꯤ
ꯁꯣꯊꯤ ꯑꯃꯗꯤ ꯂꯥꯡꯉꯝꯁꯨ ꯀꯤꯕꯣꯏ ꯄꯥꯈꯠꯄꯣꯏ ꯃꯈꯣꯏꯒꯤ ꯃꯌꯥꯝꯃꯛꯁꯨ ꯈꯨꯜ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯄꯥꯎꯊꯥꯃꯩꯒꯤ ꯋꯥꯍꯩ ꯑꯗꯨ ꯂꯧꯗꯨꯅ ꯃꯌꯨꯝꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯅꯈꯤꯔꯝꯃꯤ ꯃꯈꯣꯏ ꯍꯦꯛ ꯆꯠꯅꯈꯤꯕꯒ ꯄꯥꯎꯊꯥꯃꯩ ꯌꯨꯝꯒꯤ ꯃꯅꯨꯡꯗ ꯆꯪꯂꯦ ꯍꯥꯏꯔꯒ ꯊꯣꯡꯒꯤ ꯄꯣꯔꯣꯜ ꯁꯦꯠꯅ ꯂꯣꯟꯁꯤꯜꯂꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯅꯨꯁꯨ ꯃꯆꯥꯅꯤꯄꯥꯗꯨꯒ ꯂꯣꯏꯅꯗꯨꯅ ꯂꯩ ꯃꯆꯥꯅꯤꯄꯥꯗꯨ ꯍꯧꯖꯤꯛ ꯈꯔ ꯃꯈꯩꯗꯤ ꯆꯥꯎꯔꯤ ꯃꯁꯥꯗ ꯆꯠꯄ ꯈꯣꯠꯄꯗꯤ ꯉꯝꯂꯦ ꯑꯉꯥꯡꯁꯤ ꯃꯀ꯭ꯂꯥ ꯈꯔ ꯅꯤꯛꯅ ꯁꯟ ꯁꯥꯔꯒ ꯆꯠꯄ ꯆꯦꯟꯕ ꯃꯈꯨꯠ ꯌꯥꯝꯅ ꯌꯥꯎꯏ ꯃꯔꯣꯜ ꯐꯖꯅ ꯊꯣꯛꯇ꯭ꯔꯤꯕꯗꯤ ꯑꯣꯏ ꯄꯥꯎꯊꯥꯃꯩ ꯅꯤꯡꯁꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯐꯖꯅ ꯄꯣꯔꯣꯟ ꯆꯦꯠꯅ ꯀꯌꯥ ꯉꯥꯛꯁꯤꯜꯂꯝꯂꯦ ꯍꯥꯏꯔꯒ ꯂꯣꯟꯁꯤꯜꯂꯝꯂꯦ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯉꯛꯏ ꯅꯤꯄꯤꯌꯥ ꯉꯁꯤꯗꯤ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯕꯒꯦꯅꯦ ꯅꯤꯄꯥ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯣꯡꯃꯇꯁꯨ ꯑꯁꯨꯝꯅ ꯂꯩꯔꯗꯅ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯕꯒꯦꯒ ꯍꯪꯕꯤꯈꯤꯗ꯭ꯔꯒ ꯉꯁꯤꯅ ꯍꯧꯅꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯍꯪꯂꯛꯄꯁꯤꯗꯤ ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯗꯤ ꯄꯨꯛꯅꯤꯡꯕꯝ ꯅꯨꯡꯁꯤꯗ ꯄꯤꯕꯨ ꯅꯧꯊꯔꯛꯏ ꯍꯥ ꯅꯤꯄꯤꯌꯥ ꯀꯔꯤꯒꯤ ꯑꯗꯨꯛ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯑꯗꯣ ꯌꯧꯅ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯈꯜꯂꯤꯕꯅꯣꯅꯦ ꯉꯁꯤꯗꯒꯤꯗꯤꯅꯦ ꯑꯁꯨꯝꯅ ꯂꯩꯔꯒꯗꯕꯅꯤ ꯈꯨꯂꯥꯛꯄ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯈꯨꯜ ꯑꯁꯤ ꯏꯍꯣ ꯍꯣꯅ ꯂꯩꯔꯕꯗꯨ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯑꯩꯅ ꯈꯨꯜ ꯑꯁꯤꯒꯤ ꯈꯥ ꯋꯥꯡ ꯑꯁꯤ ꯆꯦꯟꯗꯅ ꯈꯔ ꯍꯣꯠꯅꯕꯅꯤ ꯃꯁꯤ ꯑꯩꯒꯤ ꯏꯊꯧ ꯑꯃꯅꯤꯅꯦ ꯍꯥꯏꯔꯨꯗꯅ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯒꯗꯧꯔꯤꯕꯅꯣ ꯅꯤꯄꯥ ꯉꯁꯤꯗꯤ ꯅꯍꯥꯟꯋꯥꯏ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯃꯤꯡꯊꯣꯜꯅ ꯂꯩꯔꯝꯕ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯑꯗꯨꯗ ꯈꯣꯡꯕꯥꯟꯒꯤ ꯄꯥꯡꯈꯣꯛꯇꯨ ꯐꯖꯅ ꯃꯈꯣꯛꯇꯨ ꯂꯦꯜꯂꯤ ꯍꯥꯏꯔꯒ ꯀꯪꯍꯟꯅ ꯄꯥꯡꯒꯪ ꯁꯦꯝꯂꯒ ꯊꯝꯃꯛꯄꯅꯤ ꯆꯍꯤꯁꯨ ꯐꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯇꯤꯡꯂꯦ ꯍꯥꯏꯗꯅ ꯏꯔꯣꯟꯒꯗꯕꯒꯤ ꯇꯧꯔꯤꯕꯁꯤꯅꯤ ꯍꯧꯈ꯭ꯔꯅꯤꯗꯀꯣ ꯅꯤꯄꯤꯌꯥ ꯄꯪ ꯏꯔꯣꯟꯕ ꯄꯥꯡꯒꯜꯒ ꯀꯥꯡꯈꯠꯀꯗꯕ ꯃꯥꯜꯂꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯃꯁꯨ ꯑꯣꯏꯒꯗꯧꯔꯤ ꯏꯔꯣꯜꯂꯣ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯥꯎ ꯂꯥꯎꯗꯨꯅ ꯅꯍꯥꯛꯁꯨ ꯏꯄꯥꯒꯤ ꯅꯥꯛꯇ ꯑꯉꯥꯡ ꯑꯗꯨ ꯃꯆꯤꯜ ꯑꯗꯨꯗ ꯀꯔꯤꯅꯣ ꯉꯥꯡꯉꯒ ꯄꯔꯞ ꯆꯪꯁꯤꯜꯂꯤ ꯃꯁꯥꯗꯣ ꯇꯣꯕ ꯍꯥꯏꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯌꯦꯛ ꯐꯝꯊꯔꯒ ꯃꯈꯨꯠ ꯑꯅꯤꯃꯛꯇꯣ ꯙꯪ ꯍꯥꯏꯗꯨꯅ ꯊꯥꯖꯤꯟꯖꯔꯤ ꯄꯥꯎꯊꯥꯃꯩꯅ ꯃꯁꯥꯒꯤ ꯃꯈꯨꯠ ꯄꯤꯛꯂꯕ ꯇꯅꯧꯗꯨ ꯅꯥꯃ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯁꯤ ꯏꯄꯥꯒꯅꯦ ꯖꯒꯣꯏꯗꯨꯝ ꯁꯥꯗꯣꯛꯁꯤ ꯗꯥꯏ ꯗꯤꯡ ꯗꯤꯡ ꯗꯥꯏ ꯗꯤꯡ ꯗꯤꯡ ꯗꯥꯏꯅꯒ ꯗꯥꯏ ꯗꯤꯡ ꯗꯤꯡ ꯍꯥꯏꯗꯨꯅ ꯃꯆꯥꯅꯤꯄꯥ ꯑꯁꯤꯕꯨ ꯖꯒꯣꯏ ꯈꯨꯊꯦꯛꯇ ꯑꯃꯨꯛꯁꯨ ꯃꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯐꯥꯛ ꯅꯣꯛꯂꯤ ꯄꯥꯎꯊꯥꯃꯩ ꯑꯗꯨ ꯌꯨꯝ ꯑꯁꯤ ꯃꯅꯨꯡꯗ ꯂꯩꯔꯕꯗꯒꯤꯗꯤ ꯁꯒꯣꯜꯒꯤ ꯃꯈꯣꯜ ꯈꯣꯡꯖꯧ ꯃꯅꯥ ꯃꯊꯟꯗ ꯐꯥꯎ ꯍꯥꯞꯇꯦ ꯑꯀꯤꯕꯁꯨ ꯃꯁꯦꯠ ꯑꯃꯠꯇ ꯐꯥꯎꯗꯦ ꯄꯥꯎꯊꯥꯃꯩꯒꯤ ꯃꯐꯝꯗꯗꯤ ꯃꯄꯨꯔꯣꯏꯕꯒ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯅꯨꯁꯨ ꯑꯀꯤꯕ ꯑꯃꯠꯇ ꯐꯥꯎꯖꯗꯦ ꯑꯗꯨꯃꯛ ꯃꯃꯥꯡ ꯃꯅꯤꯡ ꯊꯣꯡ ꯁꯦꯠꯅ ꯂꯣꯟꯁꯤꯟꯖꯔꯒ ꯏꯃꯨꯡ ꯑꯁꯤꯗ ꯃꯄꯨꯔꯣꯏꯕꯒ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯌꯨꯝꯒꯤ ꯃꯄꯥꯟ ꯑꯃꯗ ꯊꯣꯛꯅꯗꯦ ꯄꯥꯎꯊꯥꯃꯩꯅ ꯍꯥꯏꯈꯤꯕꯒꯨꯝꯅ ꯈꯨꯂꯥꯛꯄꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗꯁꯨ ꯅꯤꯄꯤ ꯀꯌꯥꯅ ꯂꯩꯔꯤ ꯅꯤꯄꯥ ꯈꯔ ꯑꯃꯁꯨ ꯉꯥꯛꯁꯤꯜꯂꯤ ꯑꯗꯨꯃꯛ ꯌꯨꯝꯗ ꯅꯤꯄꯥ ꯑꯅꯤ ꯑꯍꯨꯝ ꯁꯨꯕꯗꯒꯤ ꯅꯤꯄꯥ ꯑꯃꯃꯝ ꯈꯥꯏꯗꯣꯛꯅꯔꯦ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯐꯖꯅ ꯃꯈꯣꯏꯁꯨ ꯊꯣꯡꯖꯤꯟ ꯄꯥꯜ ꯑꯗꯨꯗ ꯁꯪꯗꯅ ꯃꯅꯤꯡ ꯊꯣꯡꯒꯤ ꯊꯣꯡꯖꯤꯟ ꯄꯥꯟꯗ ꯈꯔ ꯃꯃꯥꯡ ꯊꯣꯡꯒꯤ ꯊꯣꯡꯖꯤꯟ ꯄꯥꯟꯗ ꯈꯔ ꯁꯪꯗꯨꯅ ꯂꯩꯅꯔꯤꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗ ꯉꯁꯤꯗꯤ ꯑꯇꯥꯛ ꯑꯐꯣꯡꯅꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯌꯥꯏꯇꯝꯕꯒꯤ ꯁꯒꯣꯜꯒ ꯃꯈꯣꯜ ꯃꯋꯥ ꯆꯞ ꯃꯥꯟꯅꯅ ꯈꯣꯡꯊꯥꯡ ꯐꯥꯎꯕ ꯃꯥꯟꯅꯅ ꯄꯨꯔꯨꯝꯊꯦꯜ ꯈꯨꯜ ꯑꯁꯤꯒꯤ ꯌꯨꯝꯂꯛ ꯀꯩꯔꯛ ꯐꯥꯎꯗꯨꯅ ꯀꯨꯗ꯭ꯔꯨꯛ ꯍꯥꯏꯗꯨꯅ ꯆꯦꯟꯕ ꯆꯣꯡꯕ ꯍꯧꯔꯛꯂꯤ ꯈꯣꯡꯁꯨ ꯑꯃꯨꯛ ꯈꯣꯡꯂꯤ ꯈꯣꯡꯃꯥꯡꯒꯗꯣ ꯑꯃꯨꯛ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯂꯩꯃꯥꯏꯗ ꯗꯝꯒ ꯌꯩꯔꯤ ꯏꯃꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯊꯣꯔꯛꯂꯒ ꯍꯦꯛ ꯇꯥꯟꯊꯣꯛꯍꯟꯅꯤꯡꯕ ꯐꯥꯎꯍꯟꯕꯒꯤ ꯃꯑꯣꯡꯗꯅꯤ ꯁꯒꯣꯜ ꯑꯁꯤꯅ ꯁꯞꯇ꯭ꯔ ꯇꯧꯔꯤꯕ ꯁꯈꯤꯅꯥ ꯄꯤꯔꯤꯕꯁꯤ ꯑꯗꯨꯕꯨ ꯄꯥꯎꯊꯥꯃꯩꯒꯤ ꯋꯥꯌꯦꯜ ꯑꯗꯨ ꯌꯥꯝꯅ ꯍꯛꯅ ꯆꯠꯅꯈꯤꯕꯅ ꯀꯅꯥꯅꯁꯨ ꯌꯨꯝꯒꯤ ꯃꯄꯥꯜꯗꯗꯤ ꯊꯣꯛꯅꯔꯛꯄ ꯀꯧꯕ ꯂꯩꯇꯦ ꯑꯔꯥꯞꯄꯗꯒꯤ ꯉꯁꯤꯁꯨ ꯀꯩꯍꯦꯜ ꯀꯩꯆꯥꯎꯗꯨꯅ ꯌꯦꯡꯅꯔꯤꯕꯅꯤ ꯉꯁꯤꯗꯤ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯃꯠꯇ ꯃꯋꯥꯈꯣꯜ ꯃꯅꯤꯜꯈꯣꯜ ꯇꯥꯗꯦꯗꯅ ꯑꯗꯨꯕꯨ ꯉꯛꯇꯤ ꯉꯛꯏꯀꯣ ꯂꯥꯏ ꯁꯒꯣꯜ ꯑꯁꯤ ꯃꯁꯥ ꯇꯨꯐꯥꯡꯒ ꯈꯝꯇꯣꯔꯛꯇꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯉꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛ ꯂꯥꯟꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯁꯥꯎꯒꯇꯤ ꯁꯥꯗꯅ ꯑꯣꯠꯂꯔꯤꯕꯁꯤ ꯍꯥꯏꯕꯁꯨ ꯍꯥꯏꯅ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯒꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯁꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯑꯣꯏꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯋꯥꯅ ꯇꯥꯔꯕ ꯃꯇꯝꯗ ꯑꯩꯅ ꯂꯥꯞꯅ ꯊꯩꯗꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯕ ꯍꯥꯏꯕꯁꯤꯕꯨ ꯑꯩꯕꯨ ꯍꯧꯅꯔꯤꯒꯗ꯭ꯔꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯨꯗꯕꯅꯤꯅ ꯂꯝꯂꯛꯀꯤ ꯁꯩꯡ ꯆꯥꯔꯒ ꯂꯩꯕ ꯀꯩ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯕꯅꯤꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯈꯟꯕ ꯋꯥꯈꯜꯗꯒꯤꯗꯤ ꯈꯖꯤꯛ ꯇꯣꯞꯅ ꯇꯣꯉꯥꯜꯂꯤꯗꯀꯣ ꯑꯩꯍꯥꯛꯁꯦ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯈꯤꯒꯦ
ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯐꯤꯕꯝ ꯍꯦꯟꯅ ꯆꯥꯁꯤꯜꯂꯛꯇ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯅ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯒꯗꯕꯒꯤ ꯃꯑꯣꯡ ꯂꯩꯔꯛꯂꯕꯗꯤ ꯑꯩꯒꯤ ꯑꯔꯤꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯨꯊꯣꯛꯂꯦ ꯍꯥꯏꯔꯒ ꯂꯥꯏ ꯁꯒꯣꯜ ꯑꯁꯤꯒ ꯁꯥꯃꯌꯨꯝ ꯌꯥꯔꯒ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯈꯤꯒꯗꯕꯅꯤ ꯃꯁꯤ ꯅꯠꯇꯅ ꯑꯩꯒꯤ ꯄꯥꯝꯕꯩ ꯂꯩꯇꯦ ꯍꯧꯖꯤꯛꯃꯛꯁꯨ ꯑꯩꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯨꯕ ꯍꯥꯏꯕꯗꯨꯃꯗꯤ ꯈꯨꯗꯣꯡ ꯆꯥꯗꯕꯒꯤ ꯃꯁꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯁꯨꯝꯅ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯑꯗꯨ ꯅꯧꯊꯔꯛꯇꯨꯅ ꯆꯥꯎꯔꯕ ꯀꯩꯔꯦꯜ ꯀꯩꯆꯥꯎꯗꯨꯁꯨ ꯃꯍꯥꯛ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯌꯦꯡꯒꯦ ꯈꯟꯅ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯍꯤꯡꯒꯤ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯌꯧꯁꯤꯜꯂꯛꯈꯤ ꯄꯨꯡ 10ꯒ ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝ ꯁꯥꯕꯕꯗꯣ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯒꯤ ꯁꯤꯡꯃꯥꯏꯗꯨꯃꯁꯨ ꯇꯧꯕ ꯌꯥꯕ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯑꯗꯨ ꯃꯍꯥꯛꯅ ꯐꯪꯕ ꯀꯧꯕ ꯃꯔꯩꯇ꯭ꯔꯤ ꯀꯔꯤ ꯄꯣꯠꯁꯛ ꯀꯔꯝ ꯇꯧꯒꯗꯕ ꯍꯥꯏꯕꯗꯨꯃꯁꯨ ꯇꯣꯂꯦꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯇꯥꯛꯄꯤꯔꯛꯈꯤꯕ ꯂꯩꯇꯦ ꯁꯨꯞꯅꯇꯪꯒꯤ ꯈꯨꯠꯂꯥꯏ ꯂꯩꯔꯪꯕꯅꯤ ꯈꯨꯖꯥꯏꯃꯛꯇꯤ ꯅꯠꯇꯕ ꯃꯗꯨꯕꯨ ꯅꯍꯥꯛꯅ ꯐꯪꯂꯔꯕꯗꯤ ꯌꯥꯏ ꯇꯝꯕꯁꯤꯕꯨ ꯁꯥꯃꯌꯨꯝ ꯌꯥꯔꯒ ꯅꯍꯥꯛꯀꯤ ꯈꯨꯕꯥꯡ ꯌꯥꯏꯗ ꯇꯥꯅ ꯅꯍꯥꯛꯅ ꯍꯥꯠꯇꯣꯛꯄꯁꯨ ꯉꯝꯒꯅꯤ ꯑꯗꯨꯅ ꯍꯥꯏꯈꯤꯕꯗꯨꯃꯅꯤ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯆꯪꯅ ꯊꯤꯔꯤꯕꯁꯤ ꯉꯔꯥꯡꯁꯨ ꯃꯍꯥꯛ ꯑꯍꯤꯡ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯕꯒ ꯑꯣꯏꯕꯅꯤ ꯉꯁꯤꯁꯨ ꯃꯁꯥꯗꯤ ꯋꯥꯔꯕꯣꯏ ꯐꯅꯌꯥꯝ ꯀꯟꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯂꯒ ꯄꯨꯡ 10ꯒ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛ ꯅꯥꯈꯜꯗ ꯁꯦꯞꯊꯣꯛꯅ ꯑꯗꯨꯃꯛ ꯃꯍꯥꯛꯅ ꯇꯧꯗꯨꯅ ꯆꯩꯇꯦꯛ ꯀꯜꯂ ꯎꯁꯥ ꯀꯌꯥꯅ ꯍꯟꯅ ꯌꯦꯡꯂꯝꯕꯗꯣ ꯅꯥꯀꯜꯗ ꯊꯩꯗꯣꯛꯂꯦ ꯍꯥꯏꯔꯒ ꯈ꯭ꯔꯣꯛ ꯅꯥꯈꯣꯛꯅ ꯑꯗꯨꯃꯛ ꯑꯇꯧꯕ ꯃꯔꯛ ꯑꯗꯨꯗ ꯇꯨꯝꯈ꯭ꯔꯕ ꯑꯣꯏꯔꯤ ꯃꯌꯥ ꯀꯥꯊꯣꯛꯂꯒ ꯌꯥꯏ ꯇꯝꯕꯒꯤ ꯁꯒꯣꯜ ꯑꯗꯨꯅ ꯁꯤꯡꯁꯤꯒꯤ ꯑꯀꯣꯏꯕ ꯆꯤꯡꯈꯣꯡꯁꯤꯡ ꯑꯁꯤꯗ ꯉꯥꯏꯗꯨꯅ ꯂꯩꯔꯔꯤꯕꯅꯤ ꯁꯥꯐꯕꯁꯤꯕꯨ ꯀꯨꯝꯊꯔꯛꯄ ꯑꯁꯦꯡꯕ ꯇꯟꯖꯥ ꯁꯣꯝꯗꯨꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯅꯤ ꯑꯗꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯅ ꯃꯍꯥꯛ ꯃꯊꯕꯥꯛꯇꯨ ꯆꯤꯛꯂꯤ ꯏꯕꯗꯣ ꯄꯥꯈꯪꯕꯒꯤ ꯃꯌꯣꯛ ꯃꯀꯣꯏ ꯂꯩꯕ ꯃꯄꯥ ꯑꯁꯤ ꯉꯁꯤꯗꯤ ꯌꯪ ꯄꯥꯜꯂꯤ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯪꯆꯤꯛ ꯂꯥꯡꯕ ꯑꯣꯏꯅ ꯃꯍꯥꯛ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ ꯌꯨꯝꯗꯨꯒꯤ ꯁꯨꯃꯥꯡ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯆꯠꯂꯤ ꯃꯇꯣꯝꯇꯅꯅꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯃꯄꯥꯜꯗ ꯊꯣꯔꯛꯂꯤꯕꯁꯤ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛꯁꯨ ꯇꯨꯝꯅꯈ꯭ꯔꯕꯅꯤ ꯋꯥꯈꯜꯗꯁꯨ ꯁꯨꯝꯅ ꯈꯜꯂꯤꯕꯅꯤꯅ ꯑꯩꯒꯤ ꯏꯄꯥ ꯇꯣꯂꯦꯟꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯁꯨ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯔꯤꯗ꯭ꯔꯤ ꯈꯨꯜꯁꯤꯕꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯕꯅꯤꯅ ꯑꯩꯅ ꯃꯍꯥꯛꯀꯤ ꯂꯤꯈꯨꯜ ꯂꯤꯕꯁꯨ ꯌꯥꯔꯣꯏꯗꯧꯔꯤ ꯈꯨꯜꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄꯁꯨ ꯉꯝꯗꯅ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯅꯨꯃꯤꯠ ꯆꯤꯡꯉꯨ ꯀꯌꯥꯅꯤ ꯑꯁꯤ ꯈꯪꯗꯗꯤ ꯈꯪꯂꯛꯈ꯭ꯔꯦꯗꯀꯣ ꯑꯩꯁꯦ ꯀꯔꯝꯕ ꯊꯣꯛꯀꯗꯧꯔꯤꯕ ꯀꯔꯝꯕ ꯑꯣꯏꯒꯗꯧꯔꯤꯕ ꯐꯔꯦ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯃꯌꯥꯏ ꯑꯁꯤꯃꯛꯇꯗ ꯊꯥꯎꯃꯩ ꯄꯣꯗꯣꯜ ꯀꯌꯥꯅ ꯂꯩꯇꯦꯡ ꯑꯣꯏꯅ ꯊꯥꯟꯕꯁꯤꯃꯗꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯈꯩꯅ ꯄꯦꯔꯦꯗꯀꯣ ꯑꯩꯒꯤ ꯏꯄꯥ ꯃꯥꯏꯕ ꯇꯣꯂꯦꯟꯗꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯠꯂꯤꯕꯒꯦ ꯊꯕꯥꯛ ꯑꯁꯤꯁꯨ ꯑꯔꯩꯕꯤ ꯊꯥꯗꯅ ꯀꯟꯅ ꯆꯤꯛꯈꯠꯂꯛꯏꯅ ꯇꯧꯔꯤꯕꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯆꯤꯛꯂꯒꯗ ꯂꯩꯒꯗꯧꯔꯤꯕꯅꯣ ꯑꯩꯁꯤꯕꯨ ꯏꯕꯗꯣ ꯄꯥꯈꯪꯕꯒꯤ ꯃꯌꯦꯛ ꯃꯀꯣꯏ ꯑꯁꯤꯅ ꯑꯩꯒꯤ ꯏꯁꯥꯗ ꯂꯣꯏꯅꯗꯨꯅ ꯅꯞꯄ ꯃꯇꯝꯗ 이산 ꯆꯥꯅꯗꯕꯒꯨꯝꯅ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯑꯃ ꯑꯩꯉꯣꯟꯗ ꯎꯍꯜꯂꯛꯂꯤꯕꯁꯤꯅ ꯀꯔꯤ ꯑꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯔꯒ ꯅꯣꯡꯆꯨꯞ ꯑꯁꯣꯝꯗ ꯌꯦꯡꯂꯨꯕꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯎꯔꯤꯕꯅꯤ ꯅꯣꯡꯆꯨꯞꯁꯤꯡ ꯑꯗꯨ ꯎꯕꯗ ꯉꯁꯤꯗꯤ ꯃꯍꯥꯛ ꯆꯤꯡ ꯑꯁꯣꯝꯗ ꯆꯠꯂꯒ ꯍꯪꯆꯤꯠ ꯂꯥꯡꯅꯤꯡꯕ ꯑꯃ ꯈꯪꯐꯥꯎ ꯐꯥꯎꯔꯛꯂꯝꯃꯤ ꯃꯁꯤꯜꯗ ꯁꯨꯝꯅ ꯁꯣꯜꯂꯤꯃꯟ ꯀꯨꯏꯔꯦꯗꯀꯣ ꯅꯨꯃꯤꯠꯁꯤꯡ ꯆꯤꯡ ꯑꯁꯣꯝꯗ ꯆꯠꯇꯕ ꯑꯍꯤꯡ ꯑꯁꯤ ꯆꯤꯡ ꯑꯁꯣꯝꯗ ꯆꯠꯅꯤꯡ ꯆꯤꯡꯗꯣꯜ ꯑꯁꯤꯗ ꯂꯦꯞꯂꯦ ꯍꯥꯏꯔꯒ ꯏꯪꯂꯕ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯏꯁꯥꯗ ꯐꯨꯟꯅꯤꯡꯈ꯭ꯔꯦꯗꯀꯣ ꯑꯩꯕꯨ ꯆꯠꯂꯨꯁꯤꯔꯅꯤ ꯆꯤꯡ ꯑꯁꯣꯝꯗ ꯆꯠꯂꯨꯕꯗ ꯑꯩꯕꯨ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤꯕ ꯑꯃ ꯇꯥꯔꯛꯄꯁꯨ ꯃꯌꯥꯏꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯝꯕ ꯉꯝꯕꯁꯨ ꯅꯠꯇꯦ ꯁꯤꯔꯤ ꯍꯤꯗꯥꯛ ꯍꯧꯕ ꯃꯐꯝ ꯑꯁꯤꯗꯗꯤ ꯇꯤꯟꯅꯨ ꯂꯩꯅꯨ ꯐꯠꯇꯕ ꯀꯌꯥꯒꯤꯁꯨ ꯁꯤꯟꯐꯝ ꯑꯃꯗꯤ ꯑꯣꯏꯔꯤꯕꯅꯤ ꯐꯔꯦ ꯍꯌꯦꯡ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯑꯣꯏꯅ ꯆꯠꯂꯒ ꯌꯦꯡꯂꯔꯕ ꯍꯥꯏꯕꯗꯨꯅꯤ ꯏꯁꯥ ꯑꯁꯤ ꯑꯁꯨꯝ ꯊꯕꯥꯛꯁꯤ ꯆꯤꯛꯄ ꯁꯥꯕ ꯍꯦꯟꯒꯠꯂꯛꯀꯗꯧꯔꯤ ꯇꯨꯝꯕ ꯊꯦꯡꯍꯧꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯍꯥꯏꯗꯅ ꯄꯔꯞ ꯃꯍꯥꯛ ꯑꯗꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯌꯣꯝꯕꯤ ꯑꯗꯣ ꯋꯥ ꯂꯥꯟꯁꯨ ꯑꯃꯠꯇ ꯍꯩꯍꯟꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯃꯒꯤ ꯃꯆꯤ ꯑꯃꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯔꯣꯏ ꯀꯌꯥꯅ ꯉꯥꯛ ꯁꯦꯜꯍꯟꯗꯨꯅ ꯊꯝꯃꯤ ꯀꯅꯥꯃꯇꯁꯨ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟ ꯑꯁꯤ ꯍꯥꯏꯕ ꯃꯌꯣꯝꯕꯤꯅ ꯍꯥꯏꯖꯔꯨꯕꯗ ꯇꯥꯕꯤꯅꯕ ꯃꯤ ꯂꯩꯈꯤꯗꯦ ꯃꯌꯣꯝꯕꯤ ꯃꯁꯥ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯆꯠꯂꯒ ꯈꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯔꯤꯅꯨꯡꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯨꯔꯤꯕꯅꯣ ꯂꯥꯏ ꯄꯥꯔꯤꯅ ꯑꯁꯤ ꯌꯧꯅ ꯃꯍꯥꯛ ꯃꯉꯛ ꯆꯥꯎꯔꯝꯒꯅꯤ ꯃꯍꯥꯛ ꯃꯉꯥꯏꯔꯦ ꯆꯠꯂꯝꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯉꯝꯕ ꯃꯍꯥꯛꯀꯤ ꯊꯧꯔꯕ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯔꯕ ꯎꯃꯥꯏꯕꯤ ꯑꯗꯨ ꯄꯨꯔꯛꯂꯒ ꯂꯥꯟꯗꯥꯔꯝꯒꯗꯕꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯃꯌꯣꯝꯕꯤ ꯑꯁꯤ ꯈꯜꯂꯝꯃꯤ ꯏꯁꯨ ꯈꯨꯜꯂꯛꯂꯕ ꯄꯨꯡ 10ꯒ ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯆꯤ ꯑꯗꯨꯗ
lai pari ga sakma na baduna nokhi dana mangon da dumang yeng laga mamit paina mayombi asibu yam usita bagi mong da tawri madu pumna mayombi khangi usena da bashara ga lairi ban mang asu lai pari ga sakma nari basi maga phaibong maksu oiri bra natragana karama makhalgi mioi no hainasu wakhalda khalriban chalamdai matamda tang taba matangdi khanglage hainasu khallaga lairiban sikhullara matam asida lai pari gi sakma na badu sungai hak mafam asigi akoi bada mayombi asida mi khana yengamni hairaga tuma shankra matungda lai pari do magi masagi kaadagi thorklei lai marembi singaduna tumhoi Umina thorak le hayaga manai roi singa du ingit piki khara lapuk na khaidana aduga lai pari mayombi gi manak sangi lakhyat krak siklaga mayombi asibu yeng na shumna yamna tapna khai nangna aigi Europe oiriba isung imana ba laingam bu senthana bhonari ba sikali laingam na ka kari yek na kibalai duga laingam khudong thi ba tare ka kaidana ka haiseli ba sibu kayamuk yamna na hakna laingam gi maram da khangna hairiba Koyam layamatana hat pangam la roidaba matik miyai lairaba nungsung mai ke edu de laikriba lai pari nifata pari gi thawai miral phawba mahang mai thiba piba ngam khibani na oidaba da pangang na ngang silaga aingona thajarani siro mayombina ining thaw nanai na hairiba si amuktang tabiyo ibong lai pari kari gi ibong ning thaw ni ai sei laibak si ning thaw relni ining thaw nanai ebu thaja bidriba karino ibong laingam gi athoi ba khunesa sagol ngawruna bidani aina tongla lakleba khangine sagol ngawruna bisibudi itaw laingam gi ne khangini sagol asibu nahang hudra lakleba natro itaw laingam khudong thiba kanam batana su tahan mangamlo ai mak phawba mahaki mafamda hanjin mai thiba nangkhrabani nangna madu kari gi khangjiban Itaw laingam masi kayagi matik mayay laibagi haybasi nang nakang mayombi mamita mapira silaga ining thaw ay nahayri basi amuktang tabiyo ay ibong laingam matik mayay yamnalay aduga mahak karam na kudong tiba takriban haybasi masu ay gidamaktani ay maram na takriban ayaw si pawata sa mga Mayombi tapna karam tau kiba karam na oi kiba haibagi waram pom namak lai pari mafam na liri madu daru bada lai pari masyaratu chungki bakangaudi shung thajaram dawa wakal fat lang on kri mayombi na hairi ba mayombi gi mai thung da tari ba pom namak tu da mak masi asien ba oiri tai hai na thajawam ponglai kari haiba nang se adudi itaw laingamgi masal nupi Pukmina tabi haiba ay ningsingaklay mahang na mata mamadatat na sonki isang nupi mayombi haigana ay ningsingaklay aduga si masu tabiyo ibong lahi pare hausik ay ibong lahi ngamado awafam na tinulay mo fataba kaya na siya na sakri kulgi mama lamayton haiba dun mama lamayton adudi ay sukhangina mahang na haibirak pa ni nabunggi mama na balay pare yaduda Sagola si thana pau sila lusi mahang na trabadi kan binaba kanalay kanana sukan mangam laroy haidana mapatolay na mga fawakan mangam laroy haibadigi ay laki bani ipatolay ni mafamda su ikoy pau si tamjadri kariya haiba ay gi marup laingam bo thadi ontong na thasya kidri dako pari adubo nang na haiba si mai thasari Tubo nang nasu khangli batuni hairaga makha awangmi kana takini matagaw mi makasangma na basigi matangda mayombi da mahang khajik tapna hai mayombi nasu pumna maksi hana degi khanglaga lairabanina hai masi masu aina khangsei adubu ibong masi matangdi kanbiyo hai mayombi wadu okle hairaga lai pari ningsa sur sang no hontare hairaga mak wakhal munna khali ai ge loina bising sisu Hausik thalep selak laduna makhoi mitam lakadori ahan ba isani pa pukhan mangambatuda isani pa do ay gi ngamtang ning tho khapani su khai adu kai gi sama na basina su sana kunung sida mo ngamata na lairi
Matang asida aina shana kunung asi thadokna singte khul sibu thadokna shatluraba tarabadi ai kari tawgadaba thokaba amadi laksharasani he ai pungnafam oiriba lamle lamdam Imana lairingai kunja kya na mamangi matamda taringai singte khul haiduna khangnararaba hausing na anawa mingle na mabutwalaraba nahaki sana kunung nahaki lamle na sibu thadok lam aigi iga sakmanaraba isung imanaba laingambu kanba saludaba yaroi dawi pare mayombi pum namak sina pum namak oikrabasu aigi thawaibu itaum laingamna kanbirakibani Mahaki laman ay nguna ton siliba si matang ay suwa siyang mamatang matam yauraba matamda lamal singto kiya na kang liba si kuiri. Hantaki matang sida itaw lai ngambo ay nakaladuna mahaki tol na riba ngamdraba laman na siya ay sing mangambo sa oisaki. Ngasi, aying sabo ki matama sida kung saan man napagado ribra nahak aying sabo ki matamda laki hayraba nina. Mayomi na pagani ining tao pungsa si sapsa aragadabani aying sabo ki matam. Pariyadadi inay sa ayduna mga say mafong karalaptok na layo hayriba manayro ba singa to kauri hingi matamas sida mahaki kara siyang lehay raga lay marembi singa sida so hautok to na mahak na warampong na maghayri mafamasi mahaki manaw ni pani hayduna layriba masak mong manabasigi mafam na di asyeng ba haydokon sat kataba ama kakisaki lay marembi singi ahal oiri nangonda ningtaw kuwam galoy na ay na sinaramlaban Inairoy ba singi mafam na su ay na tongan may hirama mani haizelam ni basi. Nakoy dabo ay na asing basi hay bagiwani. Sana ko nung asi ay na halatri fawi na koy na saksin na ngag silang gadaban. Ay gasakma na basi bukay daw na nakoy na tahazeroy taban. Mga kasi karamba mino na traga na karamba laay na lango lang dahi tao raga labi ano hay ba to ay koy na hausik kang manatri. Faga ni ining tao Ado pantana ko'y na dilay tabira ka no ko'y ning tao. Hoy ne lay marin bising. Ay, nga si barogi pong pamasida. Isal mayon biyasiga. Ay, maruploy. Lay nga bukan na bagita magtasya tabayadaman. Ado di, ning tao real. Siyat pa di, nanayay ko'y na sa Golgari. Hana mangzil tana. Siyang matsagal hawa na. Lang na tamo na paroyra. Nati. Sagol gari ni yang modagi hiyela ba labi pom na maksu kang na lamjing biba ngamga da ba ngauro na ba sagol asida isang pi mayom biga ay ga tong damang da tong le hayra ga shat ka da bani sagol asibo ay na thaw ga da bani kuiroi numit ni mga iri sangi da na sang bada hoy adugo tambadi ngamde lining thaw shanami mak na thaw san bi na ayang matamda masibu pangthok pang ngamla duna ay thuna mak halak pang ngambas oige ko pagani ining thaw Haydan, makilay marin bising ada su nungay na tumlamadagi na ipupong hawalak lihay raga mamita mapira siling. Dapo, masay di mahak na lay marin bising na sida tamni ba to. Naroon da, magisakmana ba to na nukre makaykrem na raga masiya madigitado na lay di boy. Ning taulay pa rin na makikadagi tokak matamado da amado su hutlaw na lay silaga masiya madalay silaga lay kre. Sana ako nung masiya miyoy kang nga ba? Lami singa madi magi lay marembi sika ni mamut sing tongan may hiram hayra ka kangal basi lay marembi singa sige mafam si asing pum na maghayra bani adu buwa sing makara makhaidi lay pari ka samana basi na di tahawra bani duna ma sim sakri puga da ba pulam seram kusyo kulay na sing ba lay pari magni hek paigan ba tangsangam suye kri Magi asana manayroy singa dudasu mahang na hawdoklaga haydi hayram labani. Manayroy singa dunadi ning tawa sibu sati sala ningdi manayroy ohumado. Ado ning tawa sinasata ba yadrabani na satrabani. Manayroy ohumasi mafumasi da sana kunumasi da layriba lay pariga sakma na rabasigi maram sat makhoy na mawmataw munna kang manani lay pariba salan kidra ba hayriba aying sabuki matamdi ato magdaki. Ay nabiday matam karagi piri hayraga sagol ngawro nabiyaduda lay pari na tau mayomi na tong sana kun gimay kay itam na chat kri kong san kri sagol asin lamsin pidan may kaya marom na nakamdawri amay batolin shawl basing shaw magimatol da mahak nung sinaliri-liri shit paduda pamli hayraga kong raisen mamay nung puk walaga
mamit chen uishalaga koyom lai mi thalaga miram lena sida kari kari tauribagi haibada mahak kupthana yenglariban khangi sapabagi mo maki masani pa laingam gi marai baksu khangi masani pa mani gi su khangi mayombi gi su khangi khangda udaba amata laiti lai olabani amai ba tolendi lai mapangal sakti pumnamak maki masada tillarabani adu mahakna masa singkudong thiba tari basidagi kangadaba natti mahaksu makhoisu nipa oini hingsagadabani kaidong nungda mahakna mateng piraroi haibasi mamangi matamdagi khankrabani khangi lai parinasu masagi mateng pangakhigani haiba makyadi krak krak sikli mamit pangthorak le sino isilamadagi nungsit liri sitpa singdol nungsit maramasida phamli hairaga nungsida ko ipari laingam napa aiga hek thadok nakhibadagi nangdi tu sonman sonada lairareko nasada matik niyai su na hina tuwaini yawararabasu pangpanga sijina pangkhangdridako tenu laingo fataba singsina fatabagi sangsu nahaki natik niyai pumnamak namat pangamlibadani napa ay sumangairi ato pataybang padi lagliba tenu laingo fataba singsina ay itik yai makoyna suman pangamlibasing makalasi sakmari tinulay mo singi tongan ba miwoy ba ikoy koyum lay matik miyay sila badi matik mayay doon namat pangambagi tongan matik amayawri koyum lay singi makoy na namat pangamloy ado ko koyum lay gasya mana na matik miyay sila ba suway koy di miwoy ba oy ba nina ay koy itik yay makoy na sumat pangami koyum lay yay tambasi matang loy sila badi ay wakalasi pung yang kadaban ko kaya da pangkraba no masigi sapa bahay ba ang angsi mamang pang basing maya somda ay na kuzay pumliba somda ni mahak na maruoy na tawlagi yenga dabadi ay gi moreng singlay mahakti ay na mit na kupre ingit amapiki badagi hulay do ola do na dumak mahakti layrol nung adu da yata adu na layakrabani tengna dribagi wani aduga ay na maru hunna pukan kiba layre laykok mahaksu mayada tamba oiba amago lona umna puduna matik mayay kallara mga gisaw kungining tau kayasu naiba haw kredako nayu hakna naiba duni ay na tamoy kay na pien kadribasi masa mga iri ayan na napal loy na duni layriba ning tau reala madi kulak pa singun nayat kataban na para tambi kataban matuay pauba lawa yabagi ayaba ay na nangon na pikrabanan koyom lai mo tin mo fataba digi hena makoy ni na fataba masak amatung do oira kadaba para matambi hawa na disumban kumhay mayama si he taybang sibiba mapulay ning taon hang na ay ngonda sinabiriba sibo nay panglaba ay hak na siya zaba yang sinjaba dadi awa bahay ba dudi oire ko lay ning tao hayda na amay ba tolensu ma pum na maksibo kaluraga matama na di yom labani